ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯁꯟꯖꯔꯛꯑꯒꯦ ꯃꯨꯛꯕꯥꯡ ꯇꯧꯗꯕ ꯈꯤꯇꯪꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯕꯕꯨꯗꯤ ꯅꯠꯇ꯭ꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯟ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯁꯟ ꯊꯣꯡꯕ ꯊꯣꯡꯖꯔꯛꯑꯦ ꯁꯟꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯡꯖꯕꯅꯤꯀꯣ ꯉꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯣꯡꯕ ꯉꯁꯤꯅ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯅꯈꯣꯏꯗ ꯆꯥꯅꯗꯤ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦꯌꯦ ꯑꯩ ꯏꯁꯥꯅ ꯑꯍꯥꯟꯕ ꯊꯣꯡꯕꯅꯦ ꯍꯥꯏꯕꯁꯤ ꯏꯀꯥꯏꯔꯕꯅꯤꯅꯦ ꯃꯃꯥꯡꯗꯁꯨ ꯑꯣꯛ ꯊꯣꯡꯕꯗ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯣꯡꯕꯅꯦꯅ ꯍꯥꯏꯕꯗꯨꯗ ꯑꯁ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯔꯒ ꯍꯧꯖꯤꯛꯐꯥꯎ ꯊꯣꯡ ꯍꯩꯇꯕ ꯀꯥꯏ ꯍꯥꯏꯕꯗꯀꯣ ꯁꯨꯝ ꯊꯣꯡꯈꯤꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯌꯥꯝꯃꯦꯅ ꯑꯩꯈꯣꯏ ꯆꯦ ꯁꯨꯝ ꯊꯣꯡ ꯂꯥꯛꯄꯒꯤ ꯑꯩꯅ ꯊꯣꯡꯉꯛꯇꯕꯩꯅꯤ ꯌꯥꯝ ꯀꯦꯕ ꯈꯣꯠꯄ ꯅꯠꯇꯦ ꯊꯣꯡꯕ ꯈꯣꯠꯄꯗꯤ ꯀꯩꯁꯨ ꯇꯟꯗꯦ ꯍꯩꯇꯕꯩ ꯋꯥꯅꯤ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯊꯨꯅ ꯊꯣꯡꯕ ꯌꯥꯍꯧ ꯑꯗꯣ ꯅꯪ ꯀꯩꯅꯣ ꯇꯧꯔ ꯑꯗꯨꯝ 3 weeks ꯑꯦꯒꯣꯕꯨꯗꯤ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯗꯨꯅ ꯍꯧꯖꯤꯛ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯆꯥꯁꯤꯜꯂꯣ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥ ꯅꯥꯔꯤꯉꯩꯗ ꯆꯥꯛ ꯆꯥ ꯌꯥꯗꯦꯅ ꯇꯧꯔꯤꯉꯩꯗ ꯀꯩꯅꯣꯃ ꯄꯤꯔꯛꯈꯤꯕꯅꯦꯕ ꯁꯤ ꯀꯃꯦꯟꯁꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯇꯤ ꯅꯥꯕ ꯐꯔꯒ ꯑꯃꯨꯛꯄꯨ ꯅꯥꯍꯧ ꯌꯥꯔꯝꯃꯅꯤ ꯑꯗꯩ ꯀꯨꯏꯈ꯭ꯔꯦꯕ ꯀꯃꯦꯟꯁꯦ ꯐꯔꯦ ꯃꯌꯥꯝꯗꯤ ꯑꯩ ꯆꯥꯁꯤꯟꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯀꯃꯦꯟꯁꯨ ꯀꯥꯏꯅ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯂꯧ ꯁꯨꯔꯤꯕꯣ ꯉꯍꯥꯟꯗꯒꯤ ꯑꯗꯨꯒꯤ ꯈꯪꯗꯦ ꯑꯩ ꯀꯥ ꯍꯦꯟꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯃꯦꯟꯁꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯒꯦ ꯍꯥꯏꯗꯣꯏ ꯆꯥꯛ ꯇꯣꯠꯄ ꯍꯧꯔꯛꯑꯒꯦꯅ ꯍꯥꯏꯕꯅ ꯍꯧꯕ ꯄꯛꯆꯩ ꯑꯗꯨꯒ ꯑꯩ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯤ ꯀꯃꯦꯟꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦꯕ ꯀꯃꯦꯟꯗꯣ ꯊꯣꯛꯂꯛꯑꯣ ꯌꯥꯗ꯭ꯔꯦꯕ ꯍꯥꯏ ꯃꯇꯨꯝ ꯑꯃ ꯇꯦꯡꯒꯦ ꯇꯧꯕꯅꯦ ꯑꯩ ꯄꯪꯉꯦ ꯑꯁ ꯑꯩꯅ ꯃꯤꯛꯁ ꯂꯧꯔꯨꯕꯩꯀꯣ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯁ ꯃꯤ ꯁꯤꯔꯅꯤ ꯑꯁꯤꯗꯤ ꯑꯍꯥꯟꯕ ꯊꯣꯡꯕꯗ ꯁꯨꯝ ꯍꯧꯗꯣꯛꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯁꯤꯗꯤꯕꯣ ꯑꯁ ꯍꯩꯇ ꯑꯍꯥꯟꯕ ꯊꯣꯡꯖꯕꯁꯤꯗ ꯑꯔꯣꯏꯕ ꯌꯥꯎꯗꯣꯛꯈ꯭ꯔꯦ ꯆꯤꯟꯊꯤ ꯍꯥꯏꯅꯤꯀꯣ ꯑꯣꯏꯕ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯄꯥꯛ ꯆꯠꯁꯜꯂꯒ ꯍꯥꯎꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯃꯔꯨꯁꯤ ꯖꯨꯔ ꯖꯨꯔ ꯇꯨꯝꯃꯒ ꯀꯃꯥꯏꯅ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯕ꯭ꯔꯦꯡꯒꯦ ꯆꯋꯥꯏ ꯃꯔꯨ ꯌꯥꯝ ꯌꯥꯎꯏꯅꯦ ꯁꯤꯗꯤ ꯃꯃꯥꯅ ꯃꯆꯥ ꯄꯝꯒꯨꯝꯅꯤ ꯀꯥꯏ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯄꯨꯔꯥꯅꯦ ꯍꯧꯖꯤꯛ ꯂꯤꯚꯤꯡ ꯄ꯭ꯔꯨꯐꯅꯦ ꯑꯩꯅ ꯄꯤꯔꯤꯁꯤ ꯑꯩꯅ ꯊꯣꯡꯕ ꯁꯟꯁꯤꯁꯨ ꯍꯥꯎꯔꯦ ꯃꯥꯅ ꯊꯣꯡꯕ ꯀꯥꯡꯁꯣꯏꯁꯤꯁꯨ ꯍꯥꯎꯔꯦ ꯆꯥꯛ ꯆꯥꯅꯕꯒ ꯆꯠꯄꯗ ꯁꯟꯒ ꯆꯥꯟꯅꯖꯔꯗꯤ ꯁꯤꯗꯤ ꯊꯣꯡꯂ ꯌꯥꯄꯣꯟꯇꯦ ꯀꯣꯏꯅꯒ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯅꯁꯤ ꯑꯃꯨꯛ ꯇꯧꯈꯠꯂꯛꯇꯧ ꯃꯥꯜꯂꯦꯕ ꯍꯥꯎꯔꯦ ꯌꯥꯝ ꯈꯨꯠꯀꯁꯦ ꯄꯨꯡꯇꯩ ꯇꯩꯔꯦ
สิตะไปจัดสลัดนี่ตัวก็เฮงเล่าผมโคมมันไม่รู้ที่เคยเอาอีกว่ามาตวงสิบวิทยาเลยทุกกันเดียวก็จะต้องก็ทวงมาที่ยากนี่กูก็ได้กำเดียวไปที่ตุ่มขางตะพันหลวงแล้วทวงมาเลยตุ่ม3 trái để sẵn ngồi cái này một lục tích tăng đi sai làm apa aja tuh umroh ama gumbar apa ama pada mana hỏi một cái tội 커징지가 해야 되노 옥토 선통모도 못 가니까 짠 suy đi vừa mà lấy cỏ vậy á tao ngầu đấy sân kim hậu cho sum mất cái một lộc xào đó cái mà phun thì sao rồi gì đó mà tụi mình ra thua kìa hồi chúng mày làm gì thì liềm mày cái vấn đề của mà tuông cái giấm nhau rồi của cái nó hoàn toàn cái gì mà phun ngắt ra đi phải đấy mày làm đi mà xin đi video gì mà thằng sẽ lôi lại cái ai comment cái lạc tập tôi comment đó ai là bút sắt vào cái đấy comment thuốc tập cái hành động này của sầu thuộc bên thì mình là cái trồng thúi nọ smart làm sầu thúi này cái trồng thúi nọ cái ôi YouTube sao hoàn bên này cả đi cái